ngasi July tarik taraga taret Friday numit ki maru oiba I pausing update pijari ahan update ta center irang loisna ba thabak packet kadabani RK again nit ki question chamber matamda lupa lakh manga pi ki question chamaga taraga mathormuk manaki CBI Okchukta mapana nomaina kapada machanupa siri hari religion festival kangchingba ngarang pangthokre CLP leader na kanto sabal da yengsinkhre kuki khulsing da attack chatharpada MLA sing tumina lashliba karigino hotu Arvind Kejriwal jantar mantar latuna wangchuka unakre pradhan resignation tawnaba dabi tawkre pau sandokna pijari ahan pauda yamna tang thokpa thodok amada Okchukta mapana nomaina kapada machanupa siri hari Imphal West ki Lamsang police station gi manung chanba Okchuk awang lekai da mapana nomaina kapada machanupa sire laikidaba adugi mamingna nong thogjam Kishan chahi kunsaga ni thoi kawi apopo machabu nongmai kapliba mapa adugi mamingna ning thogjam Shamton chahi yangkhaiga manga Samton gi apopo gi maming peto kawi presa pangwa pauna hai haudu asi ngarang midang warampung taruka makharom tak pada thokibani haudu asi thokjingai da imung manung ningai sangdana ba ma laiki ningai sangdana ba matungda Shamton mahaki license nongmai single barrel na machana pa Kishan da kapa matamda haksang gi koi thangba sarta nongmai maruna pa ki hari haudu tu soklaba Kishan bu imung gi mioi singla laikan na ba Imphal gi ras medicine tamna phalakpada hospital yaudingai da lambida laiki dawni hari apopa macha nupa bu nongmai na kapliba Shamton thaudo ajugi matungda masagi nongmai adu puraga yum thadolaga chatkibadagi haujik thiba khangdra lai hari imung manung wakalakpadagi Lamsang police na thaudo ajugi matangda case ama lakhatkre asi baksang asi rems ki mokta postmortem examination pangthoktuna imungda sinakragani hari amarumda ngasi Okchukta miyamgi mifum ama pangthoktuna thaudo adubu akan mamongda yaningda phongdokhi thaudo tu senleiba Shamton bu matam pumbagi oina lekaidagi intoknabagi warip silona kre hari lamdam sigi MLA singna maitei singi yumai tharpa amadi Nagami sam taruk haki ber tumina lerabasu kuki kulsing attack chathakpada MLA sing tumina lashliba karigino kotun hanglakdi Tamenglong district ki nungba subdivision gi manung chan laiba kuki kul ani nahung namai thadokpada Tamenglong none kamjong amasung ukul district laiba assembly segment singi MLA sing tumina lashinduna constitution apiriba daita ngakpa ngamdre haina kangkupida base tawba committee on tribal unity kotuna MLA singi mathakta pendam phongdorati singi district mari da kundariba kuki jo singa lepalaitana aggression chathari amasung masida elected representative singna usinadana amasung khangsinadana laithokli hairi kotuna phongdokpi matung ina tha asigi tara mangada NNCN IM amasung ZUF Kamson fraction gi keda singna lenglong amasung taikhangkhul gi yum singmai thaduna attack chathakiba asi kuki jo singna kundari bangphung singda chathariba hingsa gi campaign gi saruk amani hairi handaki thaudo asina hokiba sayol ani sigi manungda nungba subdivision gi manungda kuki jo khul singda chathaba manga suba attack ni hingsa gi thabak Hanjin hanjin chathar labasu nungbagi sitting MLA su oriba Hill Area Committee gi chairman Dinganglung kangmai amasung tarulak MLA oiraklaba laikhangam na tumina laisili haina mara sirakli hanigi MLA sing amasung sitting MLA na tumina laisiliba sina constitution na makoi de piriba thaudang adu tawdre haiba takpani makoi na wahum amata phongdoktana laibana makoi mahut siliba constitution sing adugi mipum khudimaki punsi ngak sengani haiba wasak lokibadu ngak pungamdre haibadu takle hari makha tarpada Center irang loisina ba thabak packet kadabani RKM again human level lagi yengba taragadi violence leban ba asi India government na didi chap chana pangthu mathok tai haina hanagi UNILEF ki chairman RK Megan phongdorakre ngasi pawmising unaba amada RK Megan sanayaman haiki mahak Delhi amasung Bangalore da tatlaga mafam adu laiba lamdam asigi furup sing ga unaki kumja 2023 gi May ahum dagi hoduna kolkiba irang asina taro surol da kari orpa yabage habidu wakhal taminaduna Common voice ama mathok tai habagi wakalon da Delhi amasung Bangalore da chalubani intellectual sing professor singa unarki makoi ga wai sanabda violence asina tungda oirakadaba adu khanaki political settlement amana nongmai kapna ba lepkhre haina lower phawda violence athabagi pibam duda maram oiraga tung koina purup singi mak nungsi sanana hingba leminaba hanjinba ngamlaroi habagi wahumda wakal taminarki mahangna hai haujik naga ko kigi martasu crisis asobu ama tholakli pibam asida mapanda leba Manipuri Diaspora singsu achobo role of thokpagi wahum su khanarki Delhi amasung Bangalore da community singa wari sanarpada violence asi makhatana asum chathaba chumdre Government of India na violence asi lephana bagi chap chaba thawdang lokho mathok tai haiki violence ama lephana bhona bada atopa violence ama lakpadusu apabu oiroi violence asi ama boirabasu karam bamong da matam pumbagi oina lephan ba lambi chapa mathok tai haiba wafam sing nainarki amaromdana NEET की क्वेश्चन सेम मतमदा लुपा लाख मंगा पीकी क्वेश्चन चामगा तरा माथोय मुख मानकी CBI तही सिगी NEET
UG exam 2026 की क्वेश्चन लीक ओरपगी मतंगदा सेंट्रल ब्यूरो ऑफ इन्वेस्टिगेशन CBI ना नेशनल टेस्टिंग एजेंसी NTA की एग्जामिनेशन क्वेश्चन सेट तौबगी पैनल याविबा PB कुलकर्णीदा केमिस्ट्री की क्वेश्चन हंगनबगी दमक लुपा लाख केमिस्ट्री की क्वेश्चन फंगनबगी दमक लुपा लाख मंगा पीकी हाइना खंगबा ngamkhre लोइना क्वेश्चन चामगा तरागा माथोय मुक्ति UG 2026 की दमक NTI ना सेंबा मास्टर क्वेश्चन सेट का मानकी सुहाई लेपा वातो ओकिबा नेशनल एलिजिबिलिटी कम एंट्रांस टेस्ट अंडर ग्रेजुएट एग्जाम 2026 की क्वेश्चन लीक ओरपगी मतंगदा CBI चथरकवा इन्वेस्टिगेशन दा लाटू द बेस्ट तौबा नीट कोचिंग सेंटर की मपू सिब्रास मोतेगाराबू वाथोक्सिग मरी लेना होकिबा मे था फाकी महाकी मोबाइल फोन अदु रिकवर तौबदा केमिस्ट्री की खुदना इबा क्वेश्चन चाम कुंथ्रा निथोय यावबा फोटो कुंथ्रा ग तरुक फंगबा ngamki लोइना NTA की एग्जामिनेशन सेट तौबगी पैनल यावबा PB कुलकर्णीदा केमिस्ट्री की क्वेश्चन फंगबगी दमक लुपा लाख मंगा पी खियाना सु CBI ना होकिबा युमच केशन मिता स्पेशल कोर्ट अमदा खानख्रे हैरी ngarang religion festival kangchingba pangthokre lamdam asigi achowa kumai singi manungda ama oiriba ratha jatra manipura kangchingba haira khangnaba kumai asi ingel gi nini pandu numita paksana pangthoknakre manipura reriba hindu lining bu thajaba kayagi yamna maru oiba kumai asigi taifajaba machat adu ngakna konung kang hana chingla matungda lamdam asigi tongan tongan balam amadi laikai singdasu thorom asi paksana pangthoknaki Siri Govindaji Temple Board Sinduna Pangthokiba Konung Kangchingba ki thorom aduda Manipur gi governor Ajay Kumar Bala amasung maki loina bi yauna Manipur Legislative Assembly ki speaker Thokchom Setabrata amadi Thongju Assembly constituency ki MLA Thongam Bisorjit Su Saruk Yaki thorom asida pamdaba thodok thokhandaba Manipur Police Department ki maikai dagi su akanba section thorang lakhotki loina miyam da hena khudong chanaba traffic police ki maikai dagi su ayuk tagi hauna traffic management ki thabak thorom sing lakhotki ngasi nungtil pung amaga makhairom tarpada Imphal gi Govindaji Temple da chaliba Jagannath Mahaprabhu yauna mayamba Balbudra amadi Masanapi Subitra Humbu Dolai da hapalaga Sankritan galunina Govindaji gi Sebari amadi devotee kya galunina putokna Maharaja Buddhachandra College ki gate mamangda mangchong na sem sadun lairaba konung kangda lengkhat halaga RT katlaba matungda devotee kya na konung kang singba hoki tharom adu da masing yamlaba devotee kya na ngamjaba hai leikatuna thongni jaki mahusaguna kang adu Palace Gate tamna chingla matungda amuk hanna hanagi mahumda tamna chingthokuna ngasigi kang chingbugi thorom adu losinki hairi konung kang chingbugi thorom loikhra matungda makha tana landom masigi tongan tongan ba lam laikai amadi hulak lerak kya dasu kang chingaduna micham thortuna hailei kanaduna thongni ki konung kang chingbugi thorom adu da Manipur gi governor Ajay Kumar Bala Manipur Legislative Assembly gi speaker Thokchom Setabrata Singh amasung MLA Thongam Bisorjit Su Saruk Yaki Imphal gi Skon Temple dasu kunga taruk suba kang chingbugi thorom asi mapung phana pangthoki Skon Bhakta Kyana Saruk Yaki ba thorom aduda mi kyana Bhagwan Jagannatha gi mafum dasu yai papausel nijaki panba yaba Manipur da maidingu charai romana panba Inc 1697 1709 phau gi manungda Jagannatha Mahaprabhu si lat pa hoki matam aduda Puri Orissa dagi lamdam asida protana Imphal Valley da lahinkiba Brahman amana ihan hana Jagannatha Prabhu asi laki haina tongan ba laik singda palli ngasidagi Inc 1709 1748 फाउदा पालंबा निंगथौ पामहिबा गरी निवास की मतमदा वैष्णविज्म रामादिबु स्टेट असिगी लाइनिंग ओइना लाउथोकी असुमना मतंग मतंग लापना इन 1763 1798 फाउबा पालंबा निंगथौ बैगचंद्र की मतमदा कांगचिंगबा असि मियामगी ओइबा अचौबा कुमै अमा ओलखी हाइनसु चैथार कुमाबदा यावी हाइरी वीडियो सु पौददा सोखि बांखि बावा सुमा पिगनी चैनल सि सिबिना शेयर अमदि सब्सक्राइब तौबिबि दमो हाइनो तथार पखुम बचरी अमदि मखा तनमेन बि सेबा तौबि मंद ओजिगे